ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯣꯏꯔꯝꯖꯔꯤ ꯑꯗꯣ ꯉꯁꯤ ꯆꯥꯛꯇꯣꯏꯁꯤ ꯎꯇꯤ ꯊꯣꯡꯕꯅꯦ ꯑꯗꯨꯒ ꯕꯣꯔꯥꯒ ꯏꯔꯣꯝꯕꯒ ꯌꯥꯎꯔꯦ ꯑꯗꯣ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯎꯗꯣꯏꯅꯦ好呀。好呀。好呀呢。ꯃꯌꯥꯝꯁꯦ ꯈꯥꯃꯦꯟ ꯃꯅꯥꯒꯤ ꯕꯣꯔꯥꯅꯦꯕꯗꯣ ꯁꯤꯁꯦ ꯈꯥꯃꯦꯟ ꯃꯅꯥ ꯕꯣꯔꯥꯁꯦ ꯌꯥꯝ ꯍꯥꯎꯕꯅꯦ ꯑꯆꯥꯕ ꯃꯤꯗꯤ ꯈꯪꯉꯝꯕꯅꯦ ꯑꯗꯣ ꯆꯥꯗꯕ ꯃꯤꯗꯤ ꯑꯝꯇ ꯆꯥꯒ ꯌꯦꯡꯉꯣ ꯁꯤ ꯌꯥꯝ ꯍꯥꯎꯕꯅꯦ好呀呢。好呀。好呀呢。그냥 녀석구석이 뭐야
ꯃꯌꯥꯝ ꯐꯖꯅ ꯍꯥꯎꯋꯦ ꯏꯔꯣꯟꯕꯁꯨ ꯍꯥꯎꯋꯦ 이러면은 저는 뭐 그냥 탁 먹고 하면 사는 건데 그게 그냥 사다가 하와요. 뭐야? 하나 해보려면 봐. 샘 사봤다 보잖아. 우유에 하나 깜깜 나오면. 짜방함들. 잠을 내 자세. Mukbang này ám cho sân với bốc cái nắm tỏi. Hôm nay cái nó sẽ to trái. hai chai cái này 깜깜 nói em hồng rồi. Bây giờ thầm mấy uống chai lẻ Bora rồi nè. 그러면 비디오를 촬영해 잡으시면 여러분이나 그러면 이 비디오 시행부터 subscribe 또 셔츠 뭐 누가 like comment comment 뭐 네, bye bye.